Menkhatlaga Manipur Phagatkani Haiba Khangdre Maram Aduna Khudingmak SEMGAT SAGATNABAGIDAMAK MEEREP SINGBU MEEHUT OINA MEYAMNA THAGATPIYU HAINA TH.BRINDA FONGDOKKHRE Wafum asing ase TH.BRINDA gi yumda lakaduriba election da yaskul esigi MEEREP ama OINA TH.BRINDA Mikhal Thengnanagani HAINA lauthokpagi thorum pangthokhibaga marilena phongdokhibani pawgi mifam amada mahana phongdokhibani mahana makhatana pawmisingna da phongdokhi Miyam MEEHUT Khanba Matamda Board ki Namada Saksa Haijadaba Selana Sinadaba Mama Lebaku Nungsiba Thawai Fawba Pamudaba MEEHUT Khanbiu Mamangda Manipurda Congress na Palamba Adu Miyamna Congress ki policy sing Pendabada Englishingani Taratareta Manipurda Miyamna Khanduna BJP na Lengak Semkramutung Sahitara Yenguna Lagley Masida Manipur Kakinatana India da Lengak Paiba BJP na Amang Bakayagi Matik Pohilakli Masi Malemgi Mapham Amatada Thoktre Masida Lengak Asida Asum Thazaba Thamduna Lerabadi Lebak Masetana Kairak Lagani Maram Aduna Afava policy SEMGAT Adu Miyamna Khangatuna Bot Thadaningbagi Apamba Adu Phongdokhe Phagatkani Haiba se Mapham Mapham Laitre Kui Manipur se Khudingmak se loina SEMGAT hai taragadi laiba state assembly election sida aikoina thagatpigadoriba MEEHUT singse aikoi gi damakta amasung laibak ki damakta thawai thaba ngamba mama laibak nungsibada wahang amamo khangningai mathau tatraba ma ki laiba paisa vote lepadoriba paisa dugi hawrapam mayek sengna khangba amasung vote ta saksa haijana ba amasung paisa sakti gi influence ta tatabida MEEREP ASENGBA aigi damakta thawai sinaba yaba MEEREP ta thagatlaga Manipur aikoina pamiba awongba mathau taba sense se purapangam Manipur da pangrisi national political party ani ahamada Congress na parliamentary party da hauzik BJP na pal governance ani si yengba matamda Congress na panba masung mahaki policy du akoina pendre haidana BJP da 2017 da Manipur miyamna majority piraga Sarkar Semangi sahi taramuk si yengaga lai akoina sahi taramuk si akoida piriba destruction amasung Manipur da piriba amang ba se Manipur da khatang nati India da amasung jagat sida political party amtana sumaina amang ba pidri aduna rather leiba potsi sagi makoina policy si phongak poribra lengak no moina piriba policy governance amasung administrative policy sing si phonggadoribra sigi lengak sidagi quality phab lengak pigadoribra haina yengba matam sida leiba existing parties dagi administrative change amasung afaba governance amasung policy puthorpagi akoina karigum amta thajaningai oidre hojik sathara iba leiba state of affair Manipur gi phibam sina makoidagi afaba thorakhini leibak sida phagatlakani haibagi thajabagi matam suai leitre masi sum chatha taragadi leibakti machet permanently adum aikoi kai ba haibadu adum kai raga permanent ta duringe aduna laiba question di any party oisano afaba policy semdoribra anongba policy miyamga tanaraga public friendly oiba inclusive oiba comprehensive oiba apunbagi oiba Manipur pumbagi oiba singtam khatana Furup Khudingmaki Miyoi Khudingmaki Saukat Thaurangi development ki policy transparent oiba accountable oiba government policy semba ngamgadra haibase sida focus to hanjani